ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ 13 ꯁꯨꯕ ꯇꯥꯡꯀꯛ. ꯊꯥꯖꯅ ꯂꯥꯛꯄꯗ ꯈꯥꯕ ꯍꯣꯏ ꯗꯨꯀꯥꯟ ꯑꯃꯗ ꯂꯩ. ꯊꯥꯖꯅ ꯒꯥꯔꯤ ꯊꯧꯈꯤꯕꯗꯨ ꯈꯥꯕꯅ ꯎꯍꯧꯔꯤ. ꯅꯣꯏ ꯃꯌꯥꯝ ꯀꯩꯗꯧꯔꯤ? ꯑꯁꯤꯗ ꯆꯠꯈꯤꯕ ꯅꯨꯄꯤꯁꯦ ꯇꯥꯟꯅꯁꯤ ꯂꯥꯛꯑꯣ. ꯈꯥꯕ ꯃꯣꯏ 4-5 ꯇꯧꯔꯒ ꯊꯥꯖꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨꯗ ꯌꯦꯡꯂꯒ ꯇꯥꯟꯅꯔꯛꯏ. ꯁꯣꯝꯗ ꯃꯉꯥꯜꯁꯨ ꯊꯥꯖ ꯂꯥꯛꯄ ꯉꯥꯏꯔꯤ. ꯊꯥꯖꯁꯨ ꯃꯉꯥꯜꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ. ꯊꯥꯖꯗꯤ ꯃꯉꯥꯜ ꯎꯕꯗ ꯑꯗꯨꯝ ꯃꯉꯥꯜꯅꯤ ꯈꯪꯂꯤ. ꯃꯉꯥꯜꯗꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯃꯨꯟꯅ ꯌꯦꯡꯂꯤ. ꯁꯣꯝ ꯊꯥꯖ? ꯃꯥꯅꯤꯗ ꯃꯉꯥꯜ. ꯑꯣ. ꯗꯗꯥꯕꯨ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ? ꯀꯨꯏꯗ꯭ꯔꯤꯗ, ꯂꯥꯛꯄꯗ ꯉꯥꯏꯔꯤ. ꯑꯣ. ꯃꯉꯥꯜꯁꯨ ꯋꯥ ꯑꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯟꯕꯗ ꯃꯁꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯤ. ꯊꯥꯖꯁꯨ ꯋꯥ ꯀꯃꯥꯏꯅ ꯍꯧꯗꯣꯛꯀꯅꯤ ꯈꯟꯕꯗ ꯃꯁꯥꯗꯣ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯤ. ꯉꯁꯥꯏ ꯃꯈꯩꯗꯤ ꯊꯥꯖ ꯀꯩꯁꯨꯝ ꯈꯟꯖꯤꯜꯂꯨꯗꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯃꯥꯏ ꯑꯗꯣ ꯅꯣꯟꯈꯠꯄ ꯉꯝꯂꯛꯇ꯭ꯔꯦ. ꯏꯀꯥꯏꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ. ꯋꯥ ꯉꯥꯡꯗꯕꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ. ꯃꯉꯥꯜꯁꯨ ꯑꯗꯨꯝ ꯃꯉꯥꯏ. ꯃꯁꯥꯗꯣ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯖꯗ꯭ꯔꯤ. ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛꯇꯪꯗꯤ ꯇꯨꯃꯤꯟ ꯂꯩꯅꯩ. ꯋꯥꯒ ꯑꯃꯠꯇ ꯉꯥꯡꯅꯗꯦ. ꯃꯉꯥꯜ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ. ꯊꯥꯖ. ꯀꯩꯗꯧꯔꯦ? ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯋꯥꯒ ꯑꯝꯇ ꯉꯥꯡꯗꯦꯅ. ꯗꯥ ꯃꯉꯥꯜ, ꯀꯩꯁꯨꯝ ꯇꯧꯗꯦꯗ. ꯑꯣ. ꯑꯗꯣ ꯑꯩ ꯋꯥ ꯑꯝꯇ ꯍꯪꯒꯦ. ꯅꯪ ꯁꯦꯡꯅ ꯑꯗꯨꯝ ꯈꯨꯝꯃꯣ. ꯍꯣꯏ, ꯌꯥꯏꯌꯦ, ꯍꯪꯉꯣ. ꯈꯣꯏ ꯑꯅꯤꯒꯤ ꯄꯥꯕꯨꯡꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯦ ꯅꯪ ꯅꯁꯥꯅ ꯌꯥꯅꯤꯡꯕ꯭ꯔꯥ, ꯌꯥꯅꯤꯡꯗꯕ꯭ꯔꯥ? ꯗꯥ ꯃꯉꯥꯜ, ꯑꯩꯒꯤꯗꯤ ꯕꯕꯥꯁꯦ ꯑꯩꯒꯤ ꯏꯁꯣꯔꯃꯛꯅꯤ ꯈꯟꯖꯩꯌꯦ. ꯕꯕꯥꯒꯤ ꯑꯄꯥꯝꯕꯗꯤ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕꯅꯤ. ꯕꯕꯥ ꯍꯣꯏꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯦ ꯑꯩ ꯏꯁꯥꯅ ꯌꯥꯏꯌꯦ. ꯍꯣꯏ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤ. ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕ ꯈꯪꯅꯕ ꯃꯤꯁꯛꯀ ꯂꯩꯔꯕꯗꯤ ꯑꯗꯨꯝ ꯍꯥꯏꯌꯨ. ꯑꯩ ꯃꯤꯒꯤ ꯊꯃꯣꯏ ꯀꯥꯏꯍꯟꯕꯗꯤ ꯄꯥꯝꯗꯦ. ꯗꯥ ꯃꯉꯥꯜ, ꯑꯩ ꯈꯪꯅꯕ ꯅꯨꯡꯁꯤꯅꯕ ꯀꯅꯥꯝꯇ ꯂꯩꯇꯤꯌꯦ. ꯕꯕꯥ ꯍꯣꯏꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯦ ꯏꯁꯥꯅ ꯌꯥꯖꯩ. ꯗꯥ ꯃꯉꯥꯜꯗꯤ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯦ ꯌꯥꯅꯤꯡꯗꯕ꯭ꯔꯥ? ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯗꯤ ꯂꯩꯗꯅ, ꯅꯪꯒꯤ ꯅꯨꯡꯁꯤꯅꯕ ꯂꯩꯔꯕꯗꯤ ꯑꯩ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯦꯠꯂꯣꯏꯒꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ. ꯐꯔꯦ, ꯅꯪꯅ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ. ꯑꯣ. ꯑꯗꯣ ꯗꯥ ꯃꯉꯥꯜꯗꯤ ꯂꯨꯍꯣꯡꯕꯁꯦ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔ? ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯌꯨ. ꯑꯩ ꯌꯦꯠꯄꯁꯨ ꯄꯥꯝꯗꯦ. ꯌꯥꯅꯤꯡꯉꯤꯗ. ꯊꯥꯖ ꯃꯉꯥꯜꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯆꯩ. ꯃꯉꯥꯜꯅ, ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ. ꯍꯥꯏꯌꯨ. ꯂꯨꯍꯣꯡꯕꯁꯦ ꯈꯔ ꯇꯞꯊꯁꯦ, ꯌꯥꯝꯅ ꯊꯨꯖꯤꯟꯒꯨꯝꯁꯦ. ꯀꯔꯤ ꯂꯩꯔꯒꯦ ꯗꯗꯥ? ꯀꯩꯁꯨꯝ ꯂꯩꯇꯦꯗ. ꯊꯕꯛ ꯑꯃ ꯁꯨꯝ ꯂꯣꯏꯁꯤꯜꯂꯝꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯒꯤꯅꯤ. ꯑꯣ, ꯀꯔꯤ ꯊꯕꯛꯅꯣ? ꯁꯨꯝ ꯊꯕꯛꯅꯤꯗ. ꯌꯥꯝ ꯍꯥꯏꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯅꯤꯅꯦ. ꯑꯗꯨꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯑꯩꯁꯤ ꯃꯤꯇꯣꯞꯅꯤꯅ. ꯅꯪꯁꯦ ꯃꯤꯇꯣꯞꯅꯦꯅ ꯑꯩ ꯍꯥꯏꯈꯤꯗꯦꯀꯣ. ꯍꯥꯏꯗ꯭ꯔꯒ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯜꯂꯤꯕ? ꯍꯥꯏꯗꯣꯛꯄ ꯌꯥꯗꯕꯒꯤ. ꯑꯣ, ꯑꯗꯨꯗꯤ ꯗꯗꯥꯅ ꯑꯩꯕꯨ ꯊꯥꯖꯗꯦ ꯍꯥꯏꯕꯅꯤꯅꯦ. ꯊꯥꯖ, ꯅꯪꯅ ꯈꯪꯗꯕ ꯈꯔ ꯂꯩ, ꯑꯗꯨꯒꯤꯅꯤ. ꯑꯁ, ꯑꯗꯨ ꯑꯣꯏꯔꯁꯨ. ꯊꯥꯖ ꯈꯪꯍꯧꯗꯅ ꯃꯉꯥꯜꯒꯤ ꯃꯈꯨꯠꯇꯨꯗ ꯄꯥꯏꯔꯨꯏ. ꯑꯗꯨꯒ ꯍꯥꯏꯔꯛꯏ. ꯁꯦ ꯗꯗꯥ, ꯍꯥꯏꯔꯛꯑꯣꯕ, ꯀꯩ ꯊꯕꯛꯅꯣꯕ? ꯃꯉꯥꯜ ꯊꯥꯖꯗ ꯃꯨꯟꯅ ꯌꯦꯡꯉꯤ. ꯃꯉꯥꯜꯅ ꯌꯦꯡꯉꯛꯄꯗꯨꯗ ꯄꯥꯏꯔꯝꯕ ꯈꯨꯠ ꯑꯗꯨ ꯈꯪꯇꯥ ꯊꯥꯗꯣꯛꯏ. ꯊꯥꯖꯁꯨ, ꯁꯣꯔꯤ. ꯀꯩꯒꯤ ꯁꯣꯔꯤꯅꯣ? ꯍꯧꯖꯤꯛ ꯑꯩꯅ ꯈꯨꯠ ꯄꯥꯏꯈꯤꯕꯗꯣ. ꯑꯩꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯈꯟꯕ꯭ꯔꯅꯦ? ꯍꯥꯏꯗꯤ ꯑꯩ ꯎꯕꯗ ꯌꯥꯝ ꯄꯥꯈꯠꯄ ꯐꯥꯎꯕ꯭ꯔꯣ? ꯈꯔꯗꯤ ꯄꯥꯈꯠꯂꯦ. ꯀꯩꯒꯤꯅꯣ ꯄꯥꯈꯠꯂꯤꯗꯤ? ꯑꯩ ꯅꯪꯉꯣꯟꯗ ꯐꯠꯇꯕ ꯀꯔꯤꯁꯨ ꯇꯧꯗꯦꯀꯣ. ꯗꯥ ꯃꯉꯥꯜ. ꯀꯩꯗꯧꯔꯒꯦ? ꯑꯗꯣ. ꯀꯩꯗꯧꯔꯒꯦ? ꯑꯗꯨꯝ ꯍꯥꯏꯌꯨ. ꯊꯕꯛꯇꯣ ꯀꯔꯤ ꯊꯕꯛꯅꯣ? ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯌꯣꯕ. ꯍꯥꯏꯕ ꯌꯥꯗꯦ ꯃꯤ, ꯑꯗꯨꯒꯤꯅꯤ.
ꯇꯥꯃꯉꯥꯜ, ꯊꯕꯛꯇꯣ ꯑꯩꯈꯣꯏ ꯇꯧꯃꯤꯟꯅꯁꯦꯕ. ꯑꯩꯉꯣꯟꯗꯁꯨ ꯁꯤꯌꯔ ꯇꯧꯔꯛꯄ ꯌꯥꯏꯗꯅ. ꯅꯕꯨꯛ ꯐꯠꯇꯕ ꯇꯧꯒꯅꯨ. ꯀꯣꯟꯅ ꯍꯥꯏꯒꯦ, ꯍꯧꯖꯤꯛꯇꯤ ꯃꯇꯥꯡ ꯆꯥꯗ꯭ꯔꯤ. ꯌꯥꯔꯦ ꯈꯪꯉꯦ, ꯑꯝꯇ ꯍꯥꯏꯕꯤꯔꯅꯨ. ꯊꯥꯖ ꯃꯃꯥꯏ ꯑꯗꯨ ꯅꯥꯀꯜ ꯑꯃꯗ ꯑꯣꯟꯊꯣꯛꯇꯨꯅ ꯁꯨꯛꯇꯣꯛꯂꯒ ꯂꯩ. ꯃꯉꯥꯜꯁꯨ ꯊꯥꯖꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯛꯏ. ꯅꯪꯒꯤꯗꯨꯕꯨ ꯁꯥꯎꯔꯤꯔꯣ? ꯈꯪꯗꯦ, ꯑꯝꯇ ꯍꯥꯏꯔꯛꯀꯅꯨ, ꯇꯥꯅꯤꯡꯗꯦ. ꯑꯦ, ꯁꯤ ꯁꯣꯝꯗꯝꯇ ꯑꯣꯟꯊꯣꯔꯛꯑꯣ. ꯗꯗꯥ ꯋꯥ ꯍꯥꯏꯒꯦ. ꯌꯥꯔꯦ, ꯑꯣꯟꯊꯣꯔꯛꯑꯔꯣꯏ ꯑꯝꯇ. ꯑꯩꯕꯨ ꯊꯥꯖꯕꯤꯗꯕ ꯅꯠꯇ꯭ꯔꯣ? ꯑꯩꯁꯨ ꯈꯪꯉꯤ ꯗꯗꯥꯅ ꯑꯩꯕꯨ ꯐꯖꯅ ꯈꯟꯕꯤꯗꯦ ꯍꯥꯏꯕ. ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯦ, ꯑꯁꯦꯡꯕꯒꯤꯒ ꯁꯥꯎꯔꯤ ꯃꯥꯜꯂꯦꯅꯦ. ꯐꯥꯒꯤ ꯇꯧꯕꯅꯤ ꯃꯤ. ꯁꯤ ꯑꯩ ꯅꯪꯉꯣꯟꯗ ꯃꯊꯥ ꯁꯥꯍꯟꯅꯤꯡꯗꯦ. ꯑꯗꯨꯅꯅꯦ, ꯅꯪꯅ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯦ ꯈꯪꯂꯝꯃꯕꯗꯤ ꯑꯩ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯄ ꯉꯝꯃꯣꯏ. ꯑꯗꯨꯒꯤ ꯃꯔꯝꯅ ꯑꯩ ꯅꯪꯉꯣꯟꯗ ꯍꯥꯏꯗꯕꯅꯤ. ꯑꯣ, ꯗꯥꯃꯉꯥꯜ, ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯊꯥꯖꯗꯕ꯭ꯔꯥ? ꯈꯪ ꯌꯥꯔꯦ, ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦ, ꯍꯥꯏꯅꯤꯡꯗ꯭ꯔꯕꯁꯨ. ꯑꯩꯅ ꯈꯟꯕꯗꯤ ꯗꯗꯥꯒꯤ ꯊꯕꯛꯇꯣ ꯑꯩꯈꯣꯏ ꯑꯅꯤ ꯁꯨꯝ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯕꯅꯤ. ꯑꯗꯨꯒ ꯗꯗꯥꯗꯤ... ꯊꯥꯖ, ꯁꯤ ꯑꯝꯇ ꯑꯣꯟꯊꯣꯔꯛꯑꯣ. ꯇꯜꯂꯦ. ꯃꯉꯥꯜ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯊꯥꯖꯒꯤ ꯄꯥꯝꯕꯣꯝꯗ ꯄꯥꯏꯔꯒ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯁꯤꯜꯂꯤ. ꯁꯤ ꯊꯥꯖ, ꯑꯩꯒꯤ ꯃꯤꯠ ꯑꯅꯤꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯣ. ꯅꯪꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯣ. ꯗꯗꯥ, ꯅꯪ ꯑꯩꯕꯨ ꯊꯥꯖꯗꯕ꯭ꯔꯣ? ꯑꯩꯁꯦ ꯅꯤꯡꯕ ꯀꯥꯏꯔꯒ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ. ꯅꯪꯒꯤ ꯋꯥꯍꯪꯁꯤꯡ ꯑꯗꯨꯅ ꯑꯩꯁꯦ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯅꯧꯅ ꯅꯤꯡꯁꯤꯡꯂꯛꯇꯣꯔꯦ. ꯅꯪ ꯑꯩꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯄꯗꯣ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯌꯨ. ꯗꯗꯥ, ꯅꯪꯗꯤ ꯊꯃꯣꯏ ꯀꯥꯏꯕꯒꯤ ꯃꯩꯆꯥꯛ ꯑꯗꯣ ꯈꯪꯉꯝꯈꯤꯔꯣꯏ. ꯃꯉꯥꯜ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯔꯛꯏ. ꯗꯗꯥ, ꯀꯩꯗꯧꯔꯒꯦ? ꯅꯪ ꯀꯞꯄꯗꯤ? ꯀꯩꯁꯨ ꯇꯧꯗꯦ. ꯁꯤ ꯀꯞꯀꯅꯣꯕ. ꯊꯥꯖ ꯃꯉꯥꯜꯒꯤ ꯃꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯃꯈꯨꯠꯅ ꯇꯩꯊꯣꯛꯏ. ꯁꯤ ꯗꯗꯥ, ꯑꯩ ꯂꯥꯜꯂꯦꯕ. ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯍꯪꯉꯔꯣꯏꯕ. ꯂꯥꯟꯗꯦ, ꯅꯪ ꯂꯥꯟꯗꯤꯌꯦ. ꯈꯥꯕ ꯍꯣꯏ ꯃꯌꯥꯝꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯥꯕꯅ ꯍꯥꯏꯔꯛꯏ. ꯌꯥꯔꯦꯗ, ꯃꯤꯠ ꯌꯥꯝꯅ ꯅꯥꯔꯦ ꯑꯎꯕ ꯑꯩꯈꯣꯏꯗꯤ. ꯃꯉꯥꯜꯒ ꯊꯥꯖꯒ ꯃꯃꯥꯏ ꯑꯗꯨ ꯐꯠ ꯂꯩꯊꯣꯔꯛꯏ. ꯃꯉꯥꯜꯗꯤ ꯈꯥꯕ ꯑꯣꯏꯔꯝꯕꯗꯨꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ. ꯈꯥꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ. ꯃꯉꯥꯜ ꯋꯥꯈꯜꯗ ꯈꯜꯂꯤ. ꯑꯣ, ꯅꯪ ꯅꯁꯥꯅ ꯅꯁꯥꯒꯤ ꯃꯣꯡꯐꯝ ꯊꯤꯕ ꯂꯥꯛꯆꯔꯕ. ꯅꯁꯥꯅ ꯅꯈꯣꯡ ꯊꯨꯡꯅ ꯂꯥꯛꯆꯔꯕꯅꯤꯅ ꯅꯪꯕꯨꯗꯤ ꯂꯦꯝꯅ ꯀꯛꯊꯥꯔꯣꯏ. ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯅꯪꯕꯨ ꯂꯃꯟ ꯈꯨꯝꯒꯅꯤ. ꯈꯥꯕꯁꯨ ꯍꯥꯏꯔꯛꯏ. ꯑꯦ, ꯀꯩꯅꯣ ꯃꯨꯟꯅ ꯌꯦꯡꯉꯤꯗꯤ? ꯏꯇꯨ, ꯀꯩꯒꯤꯅꯣ ꯂꯝꯃꯥꯡꯁꯤꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯁꯤꯒ? ꯑꯣꯏ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯁꯥꯗ ꯁꯣꯛꯏꯕꯗꯤ? ꯅꯪ ꯂꯣꯏꯁꯤꯜꯂꯤꯔꯣ? ꯊꯥꯖ, ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕꯤꯌꯣ. ꯑꯗꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯉꯥꯡꯕꯤꯔꯛꯀꯅꯨ. ꯅꯁꯛꯇꯨꯒ. ꯁꯥꯎꯒꯟꯈꯤꯕꯁꯤꯅ ꯃꯤ ꯃꯃꯥꯡꯁꯤꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ. ꯈꯥꯕ ꯊꯥꯖꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯍꯥꯏꯐꯦꯠ ꯄꯥꯏꯔꯒ ꯆꯤꯡꯏ. ꯑꯗꯨꯗ ꯃꯉꯥꯜꯅ ꯈꯥꯕꯕꯨ ꯁꯥꯐꯨ ꯀꯟꯅ ꯀꯥꯎꯊꯣꯔꯛꯏ. ꯈꯥꯕ ꯎꯞꯂꯒ ꯇꯥꯏ. ꯑꯗꯨꯒ ꯐꯠ ꯍꯧꯒꯠꯂꯛꯏ. ꯈꯥꯕꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯆꯪꯁꯤꯟꯒꯦ ꯇꯧꯏ. ꯃꯗꯨꯗ ꯈꯥꯕꯅ, ꯉꯥꯏꯈꯣ. ꯅꯨꯄꯥ ꯑꯍꯨꯝ ꯃꯔꯤ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ. ꯅꯪꯒꯨꯝꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ? ꯐꯩ, ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ. ꯃꯐꯝꯁꯤꯗꯒꯤ ꯅꯨꯄꯤ ꯑꯁꯦ ꯑꯩꯅ ꯄꯨꯈꯤꯕꯗ ꯀꯅꯥꯅ ꯊꯤꯡꯗꯣꯏꯕ? ꯊꯥꯖ ꯈꯥꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯉꯥꯜꯒꯤ ꯃꯅꯤꯡꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯂꯒ ꯂꯩ. ꯗꯗꯥ, ꯑꯩ ꯌꯥꯝꯅ ꯀꯤꯖꯩꯌꯦ. ꯃꯉꯥꯜꯁꯨ, ꯁꯦ ꯀꯩꯁꯨꯝ ꯇꯧꯔꯣꯏ, ꯗꯗꯥ ꯂꯩꯔꯤꯁꯤꯗꯤ. ꯈꯥꯕ, ꯅꯪ ꯑꯩꯅ ꯉꯥꯏꯔꯛꯄꯁꯦ ꯀꯨꯏꯔꯕꯅꯤ. ꯅꯪ ꯅꯁꯥꯅ ꯂꯥꯛꯄꯁꯦ ꯌꯥꯝꯅ ꯐꯔꯦ. ꯅꯪꯁꯨ ꯉꯁꯤꯗꯤ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯈꯪꯍꯟꯕ ꯇꯥꯔꯦ. ꯃꯉꯥꯜꯅ ꯅꯨꯄꯥꯁꯤꯡꯗꯨꯒ ꯐꯨꯒꯥꯏꯅꯔꯛꯏ. ꯈꯪꯍꯧꯗꯦ ꯃꯉꯥꯜꯒꯤ ꯃꯀꯣꯛꯇ ꯈꯥꯕꯅ ꯆꯩ ꯑꯃꯅ ꯊꯣꯝꯂꯛꯏ. ꯊꯥꯖꯁꯨ, ꯗꯥ ꯃꯉꯥꯜ! ꯃꯉꯥꯜ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛꯇ ꯄꯥꯏꯔꯒ ꯐꯝꯊꯔꯛꯏ. ꯃꯀꯣꯛꯇꯒꯤ ꯏꯁꯨ ꯈꯔ ꯈꯔ ꯇꯥꯔꯛꯏ. ꯊꯥꯖꯁꯨ ꯃꯉꯥꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ. ꯗꯥ ꯃꯉꯥꯜ, ꯍꯧꯒꯠꯂꯨꯁꯦ!
ꯇꯟꯖꯥꯗꯨꯗ ꯈꯥꯕꯅ ꯆꯪꯂꯛꯇꯨꯅ ꯊꯥꯖꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯤ. ꯊꯥꯖꯁꯨ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯊꯥꯗꯣꯛꯑꯣ! ꯗꯗꯥ, ꯍꯧꯒꯠꯂꯣ! ꯍꯩ, ꯇꯨꯃꯤꯟ ꯂꯩꯌꯨ. ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ. ꯅꯨꯄꯥ ꯑꯍꯨꯝ ꯃꯔꯤꯗꯨꯅ ꯃꯉꯥꯜꯕꯨ ꯐꯖꯅ ꯐꯨꯔꯦ. ꯃꯉꯥꯜ ꯃꯁꯥꯗꯣ ꯄꯨꯔꯥ ꯀꯣꯂꯥꯞꯁ ꯇꯥꯔꯦ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ. ꯅꯨꯄꯥ ꯑꯅꯤꯅ ꯃꯉꯥꯜꯒꯤ ꯃꯈꯨꯠ ꯅꯥꯝꯃ ꯅꯥꯝꯃ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯤ. ꯃꯆꯤꯟꯗꯒꯤꯁꯨ ꯏ ꯈꯔ ꯈꯔ ꯇꯥꯔꯛꯏ. ꯈꯥꯕ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯊꯥꯖꯗ ꯍꯥꯏꯔꯛꯏ. ꯇꯨ, ꯌꯦꯡꯉꯨ, ꯅꯪꯒꯤ ꯗꯗꯥꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯗ꯭ꯔꯥ? ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯑꯣꯏꯔꯦ? ꯃꯥ ꯀꯩꯁꯨꯝ ꯇꯧꯕ ꯉꯝꯗ꯭ꯔꯦ. ꯑꯗꯨꯅ ꯅꯪꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯇꯥꯔꯦꯗꯅ. ꯊꯥꯖ ꯈꯥꯕꯅ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ. ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ. ꯗꯥ ꯃꯉꯥꯜ, ꯃꯤꯠ ꯄꯥꯡꯉꯣ! ꯃꯉꯥꯜꯗ ꯊꯥꯖꯅ ꯀꯞꯄ ꯀꯞꯄꯒ ꯍꯥꯏꯔꯛꯏ. ꯈꯥꯕꯅ ꯀꯔꯤꯕ? ꯗꯗꯥ ꯃꯤꯠ ꯄꯥꯡꯉꯣꯕ. ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ. ꯃꯉꯥꯜꯗ ꯁꯥꯐꯨ ꯀꯟꯅ ꯀꯥꯎꯏ. ꯃꯉꯥꯜ ꯂꯣꯡꯅ ꯇꯥꯏ. ꯊꯥꯖ ꯆꯦꯟꯁꯤꯟꯒꯦ ꯇꯧꯏ. ꯑꯗꯨꯗ ꯈꯥꯕꯅ ꯊꯥꯖꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ. ꯊꯥꯗꯣꯛꯑꯣ! ꯅꯣꯏ ꯗꯗꯥꯗ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯣ! ꯈꯥꯕ ꯊꯥꯖꯒꯤ ꯃꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤ ꯑꯗꯨ ꯇꯩꯊꯣꯛꯀꯦ ꯇꯧꯏ. ꯃꯤ ꯐꯠꯇ, ꯁꯣꯛꯂꯛꯀꯅꯣ! ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯅꯪꯕꯨ ꯃꯤꯔꯣ? ꯑꯩꯗꯤꯅꯦ, ꯃꯤ ꯅꯠꯇ꯭ꯔꯦ. ꯑꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯑꯩꯅ ꯃꯥꯡꯍꯟꯕ ꯇꯥꯕꯅꯤ. ꯅꯪꯒꯤ ꯗꯗꯥꯁꯤꯅ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ. ꯈꯥꯕ ꯊꯥꯖꯒꯤ ꯄꯥꯝꯕꯣꯝꯗ ꯇꯥꯞ ꯄꯥꯏꯔꯛꯏ. ꯑꯗꯨꯗ ꯊꯥꯖꯅ ꯈꯥꯕꯒꯤ ꯃꯃꯥꯏꯗ ꯃꯇꯤꯟ ꯁꯤꯖꯜꯂꯤ. ꯅꯪꯗꯤ ꯃꯤ ꯅꯠꯇꯤꯌꯦ, ꯁꯥꯅꯦ! ꯅꯨꯄꯤꯒꯤ ꯏꯖꯠꯄꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ! ꯈꯥꯕ ꯁꯥꯎꯅꯤꯡꯕꯗꯒꯤ ꯀꯟꯅ ꯂꯥꯎꯔꯛꯏ. ꯍꯦ! ꯅꯪꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯅꯁꯨ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯣ? ꯅꯨꯄꯤ ꯀꯌꯥ ꯑꯩꯒꯤ ꯈꯨꯠꯇ ꯂꯣꯏꯈ꯭ꯔꯕꯅꯤ. ꯅꯪꯗꯤ ꯂꯥꯏꯔꯗꯅ ꯃꯒꯨꯟ ꯂꯩꯈ꯭ꯔꯕꯤ ꯕꯦꯝꯃ ꯐꯥꯎꯕꯗ ꯑꯩꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯅꯣꯛꯂꯛꯏ. ꯃꯉꯥꯜ ꯈꯥꯕꯅ ꯕꯦꯝꯃ ꯄꯜꯂꯛꯄꯗꯨꯗ ꯃꯃꯤꯠ ꯑꯗꯣ ꯁꯠ ꯄꯥꯡꯊꯣꯔꯛꯏ. ꯅꯪꯁꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯗ ꯂꯣꯏꯕ ꯇꯥꯕꯅꯤꯅꯦ. ꯂꯥꯎ! ꯊꯥꯗꯣꯛꯑꯣ! ꯗꯗꯥ, ꯑꯩꯕꯨ ꯀꯟꯕꯤꯌꯣ! ꯅꯨꯄꯤ ꯑꯗꯨ ꯊꯥꯗꯣꯛꯎ! ꯃꯉꯥꯜꯅ ꯍꯥꯏꯔꯛꯏ. ꯈꯥꯕꯁꯨ ꯃꯃꯥꯏ ꯑꯗꯨ ꯐꯠ ꯂꯩꯊꯣꯔꯛꯏ. ꯃꯁꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯍꯨꯜ ꯑꯁꯤ ꯂꯩꯔꯤ ꯃꯥꯜꯂꯤꯅꯦ. ꯅꯣꯏ ꯀꯩꯗꯧꯔꯤ? ꯅꯨꯄꯥ ꯑꯁꯤ ꯂꯣꯏꯁꯤꯜꯂꯨꯆꯣ! ꯃꯉꯥꯜꯒ ꯅꯨꯄꯥꯁꯤꯡꯗꯨꯒ ꯑꯃꯨꯛ ꯐꯨꯅꯔꯛꯏ. ꯃꯉꯥꯜ ꯀꯥꯎꯕꯒ ꯊꯤꯟꯕꯒ ꯇꯧꯕꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯤ. ꯃꯉꯥꯜꯒꯤ ꯃꯅꯥꯛꯇ ꯈꯥꯕꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯉꯥꯜꯗ ꯅꯣꯡꯃꯩꯅ ꯅꯝꯃꯤ. ꯑꯐꯥꯎ ꯁꯥꯈꯣꯗꯅ ꯅꯨꯄꯤ ꯃꯃꯥꯡꯗ ꯅꯪ! ꯍꯧꯖꯤꯛ ꯀꯞꯁꯤꯜꯂꯧꯔꯣ! ꯅꯊ꯭ꯋꯥꯏ ꯃꯆꯥꯗꯣ ꯂꯧꯊꯣꯛꯎꯔꯣ! ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯈꯥꯕ ꯃꯉꯥꯜꯅ ꯁꯥꯐꯨ ꯀꯟꯅ ꯀꯥꯎꯊꯣꯛꯈꯤ. ꯈꯥꯕꯁꯨ ꯂꯣꯡꯉꯒ ꯇꯥꯏ. ꯄꯥꯏꯔꯝꯕ ꯅꯣꯡꯃꯩꯗꯨꯁꯨ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯇꯥꯈꯤ. ꯃꯉꯥꯜ ꯈꯥꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯥꯕꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯖꯜꯂꯤ. ꯃꯃꯥꯏ ꯑꯗꯨ ꯏ ꯉꯥꯛꯇ ꯉꯥꯏꯔꯤ. ꯃꯉꯥꯜ ꯈꯥꯕꯅ ꯄꯥꯏꯔꯝꯕ ꯅꯣꯡꯃꯩ ꯑꯗꯨ ꯌꯦꯡꯉꯛꯏ. ꯁꯨꯝ ꯌꯦꯡꯉꯛꯄꯗ ꯅꯣꯡꯃꯩ ꯑꯗꯨ ꯎꯔꯗꯨꯅ ꯈꯨꯟꯀꯠꯂꯤ. ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯆꯩꯇꯨꯞ ꯄꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯛꯏ. ꯑꯗꯨꯗ ꯃꯉꯥꯜꯅ ꯅꯣꯡꯃꯩꯗꯨ ꯀꯥꯞꯊꯣꯔꯛꯏ. ꯅꯣꯡꯃꯩꯗꯨꯅ ꯄꯥꯟꯈꯤꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯂꯩꯃꯥꯏꯗ ꯍꯩꯊꯈ꯭ꯔꯦ. ꯃꯉꯥꯜ ꯈꯥꯕꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯅꯣꯡꯃꯩꯅ ꯑꯃꯨꯛ ꯑꯃꯨꯛ ꯀꯥꯞꯁꯤꯜꯂꯤ. ꯍꯧꯖꯤꯛꯇꯤ ꯈꯥꯕ ꯈꯛꯇ ꯉꯥꯏꯍꯧꯔꯦ. ꯊꯥꯖ ꯃꯉꯥꯜꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ. ꯃꯁꯥꯗ ꯄꯥꯈꯠꯄꯁꯨ ꯐꯥꯎꯏ. ꯗꯥ ꯃꯉꯥꯜ! ꯃꯉꯥꯜ ꯊꯥꯖꯗ ꯌꯦꯡꯂꯛꯏ. ꯂꯥꯛꯑꯣ, ꯆꯠꯂꯁꯤ ꯂꯥꯛꯑꯣ! ꯉꯁꯤꯗꯤ ꯆꯠꯄ ꯌꯥꯗ꯭ꯔꯤ. ꯑꯩꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯂꯣꯏꯗ꯭ꯔꯤ. ꯗꯥ ꯃꯉꯥꯜ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯣ! ꯆꯠꯂꯁꯤ ꯂꯥꯛꯑꯣ! ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯦ! ꯃꯉꯥꯜ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯥꯖꯒꯤ ꯄꯥꯝꯕꯣꯝꯗ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ. ꯃꯁꯦ ꯑꯩꯒꯤ ꯏꯊꯧꯅꯤ. ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯑꯩꯒꯤ ꯏꯊꯧ. ꯅꯪ ꯆꯠꯂꯣ ꯌꯥꯔꯦ. ꯗꯥ ꯃꯉꯥꯜ, ꯑꯩ ꯏꯊꯟꯇ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ? ꯆꯠꯂꯣꯗꯤ ꯆꯠꯂꯣ! ꯃꯉꯥꯜ ꯀꯟꯅ ꯂꯥꯎꯈꯠꯂꯛꯏ. ꯊꯥꯖꯁꯨ ꯃꯉꯥꯜꯅ ꯂꯥꯎꯔꯛꯄꯗꯒꯤ ꯋꯥ ꯉꯥꯡꯗ꯭ꯔꯦ. ꯃꯉꯥꯜꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ. ꯃꯉꯥꯜ ꯈꯥꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ. ꯈꯥꯕꯅ ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ. ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ. ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ. ꯀꯔꯤꯒꯤ ꯂꯥꯟꯕ? ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯦ. ꯅꯪꯒꯨꯝꯕ ꯀꯌꯥ ꯂꯩꯕꯁꯦ ꯁꯃꯥꯖ ꯑꯁꯤꯗ
ꯑꯁꯣꯏꯕ ꯀꯌꯥ ꯃꯔꯨꯝ ꯂꯥꯛꯏ ꯅꯠꯇꯦ ꯑꯩ ꯃꯇꯨꯡꯗ ꯇꯧꯔꯔꯣꯏ ꯄ꯭ꯂꯤꯖ ꯀꯔꯤꯒꯤ ꯇꯧꯗꯕ ꯃꯉꯥꯜ ꯅꯣꯡꯃꯩꯗꯨꯅ ꯈꯥꯕꯗ 3ꯂꯛ 4ꯔꯛ ꯀꯥꯞꯁꯤꯜꯂꯤ ꯊꯥꯖꯒꯤ ꯃꯁꯥꯗꯣ ꯁꯨꯝ ꯄꯥꯈꯠꯄ ꯍꯦꯜꯂꯛꯄꯗꯒꯤ ꯋꯥꯟꯊꯔꯛꯇꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤ ꯃꯉꯥꯜ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯐꯝꯊꯔꯛꯏ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯇꯥꯔꯛꯏ ꯗꯗꯥꯒꯤ ꯕꯦꯝꯃ ꯉꯁꯤꯗꯤ ꯅꯪꯒꯤꯗꯃꯛꯇ ꯗꯗꯥꯅ ꯂꯃꯟ ꯈꯨꯝꯃꯦ ꯅꯪ ꯑꯩꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯔꯧꯔꯤꯕ꯭ꯔꯣ ꯗꯗꯥꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤꯕꯅꯦ ꯃꯉꯥꯜ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯟꯊꯔꯛꯏ ꯃꯃꯥꯏ ꯑꯗꯨ ꯐꯠ ꯂꯩꯊꯣꯔꯛꯏ ꯑꯗꯨꯗ ꯊꯥꯖꯒꯤ ꯃꯑꯣꯡꯗꯨꯗ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ ꯊꯥꯖ ꯁꯦ ꯍꯧꯒꯠꯂꯣ ꯀꯩꯗꯧꯔꯒꯦ ꯃꯉꯥꯜ ꯊꯥꯖꯒꯤ ꯆꯣꯏꯅ ꯇꯥꯏꯔꯤꯕ ꯃꯃꯥꯏꯕꯨ ꯈꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯁꯝꯂꯥꯡ ꯑꯗꯨ ꯃꯈꯨꯠꯇꯨꯅ ꯍꯩꯗꯣꯛꯏ ꯑꯗꯨꯒ ꯃꯈꯨꯠꯇꯨꯅ ꯊꯥꯖꯕꯨ ꯍꯥꯏꯐꯦꯠ ꯄꯝꯈꯠꯂꯤ ꯅꯪ ꯀꯩꯗꯧꯔꯒꯦ ꯊꯥꯖ ꯁꯦ ꯍꯧꯒꯠꯂꯣ ꯃꯉꯥꯜ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯂꯧꯔꯒ ꯄꯨꯔꯛꯏ ꯑꯗꯨꯒ ꯊꯥꯖꯒꯤ ꯃꯀꯣꯛꯇ ꯍꯥꯏꯐꯦꯠ ꯏꯁꯤꯡꯗꯣ ꯊꯥꯏ ꯁꯦ ꯊꯥꯖ ꯇꯥꯕ꯭ꯔꯣ ꯍꯧꯒꯠꯂꯣ ꯁꯦ ꯊꯥꯖꯁꯨ ꯇꯞꯅ ꯃꯃꯤꯠ ꯄꯥꯡꯂꯛꯏ ꯃꯉꯥꯜ ꯊꯥꯖꯅ ꯃꯃꯤꯠ ꯄꯥꯡꯂꯛꯄ ꯎꯕꯗ ꯍꯔꯥꯎꯖꯩ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯊꯥꯖ ꯁꯦ ꯑꯩ ꯅꯪꯒꯤ ꯗꯗꯥꯅꯦ ꯃꯉꯥꯜ ꯊꯥꯖꯒꯤ ꯃꯃꯥꯏ ꯑꯗꯨ ꯃꯈꯨꯠꯅ ꯇꯞꯅ ꯅꯥꯜꯂꯤ ꯊꯥꯖꯁꯨ ꯇꯥ ꯃꯉꯥꯜ ꯁꯦ ꯍꯧꯒꯠꯂꯣ ꯊꯥꯖꯕꯨ ꯇꯞꯅ ꯍꯧꯒꯠꯄꯤ ꯇꯥ ꯃꯉꯥꯜ ꯅꯪ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯀꯣ ꯊꯥꯖ ꯇꯧꯗ꯭ꯔꯦ ꯊꯥꯖ ꯑꯀꯣꯏꯕ ꯑꯗꯨꯗ ꯃꯃꯤꯠꯇꯨꯅ ꯁꯨꯝ ꯌꯦꯡꯉꯤ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯌꯨꯝꯗ ꯆꯠꯂꯁꯦ ꯗꯗꯥ ꯆꯠꯂꯁꯤ ꯃꯉꯥꯜꯒ ꯊꯥꯖꯒ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯏ ꯇꯟꯖꯥꯗꯨꯗ ꯊꯥꯖꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯊꯥꯖ ꯈꯣꯡꯁꯦ ꯌꯥꯝ ꯅꯥꯏꯌꯦ ꯗꯗꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯨꯗꯤ ꯉꯁꯥꯏ ꯇꯨꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒꯤꯅꯦ ꯃꯉꯥꯜ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯊꯥꯖꯕꯨ ꯄꯝꯈꯠꯂꯤ ꯊꯥꯖ ꯃꯉꯥꯜꯗ ꯑꯗꯨꯝ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯉꯥꯜꯁꯨ ꯊꯥꯖꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯊꯥꯖꯒ ꯀꯨꯟꯖꯣꯒ ꯃꯄꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯀꯨꯟꯖꯣꯅ ꯍꯟꯗꯛ ꯏꯆꯥꯒꯤ ꯕꯔꯊꯗꯦꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯁꯦꯕ ꯑꯩ ꯈꯪꯗꯦꯗ ꯕꯕꯥ ꯅꯪꯕꯨ ꯏꯕꯨꯡꯉꯣ ꯃꯉꯥꯜꯗꯨꯗꯤ ꯀꯧꯔꯣꯏꯗ꯭ꯔꯣ ꯑꯁ ꯕꯕꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯣ ꯏꯀꯥꯏꯀꯣ ꯍꯣꯏ ꯕꯕꯥ ꯍꯥꯏꯔꯔꯣꯏ ꯏꯆꯥ ꯊꯣꯏꯕꯤꯅꯤ ꯀꯥꯏꯔꯕꯗꯤ ꯍꯟꯗꯛꯇꯤ ꯏꯆꯥꯒꯤ ꯕꯔꯊꯗꯦꯁꯦ ꯌꯥꯝꯅ ꯆꯥꯎꯅ ꯄꯥꯡꯊꯣꯛ ꯇꯥꯔꯦ ꯕꯕꯥ ꯀꯩꯒꯤꯅꯣ ꯌꯥꯝꯅ ꯆꯥꯎꯅ ꯄꯥꯡꯊꯣꯛꯇꯣꯏꯗꯤ ꯀꯩꯁꯨ ꯅꯠꯇꯦꯗ ꯕꯕꯥꯅꯅꯦ ꯏꯆꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯨꯒꯤꯅꯤ ꯑꯗꯨꯒ ꯏꯆꯥꯒꯤꯗ ꯂꯥꯛꯀꯗꯕ ꯃꯤꯗꯣ ꯌꯥꯝꯅ ꯁ꯭ꯄꯤꯁꯦꯜ ꯑꯣꯏꯕ ꯃꯤꯅꯤ ꯑꯗꯨꯅ ꯇꯔꯥꯏꯅꯗꯤ ꯇꯧꯕ ꯌꯥꯗ꯭ꯔꯦꯀꯣ ꯑꯗꯣ ꯕꯕꯥ ꯕꯥꯆꯧ ꯍꯣꯏ ꯃꯥꯆꯧꯕꯤ ꯍꯣꯏꯁꯨ ꯍꯥꯏꯈꯤꯁꯦ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯍꯥꯏꯗꯣꯏꯅꯤ ꯏꯆꯥꯒꯤ ꯅꯃꯥꯟꯅꯕꯤꯁꯤꯡꯗꯨꯁꯨꯅꯦ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯣ ꯍꯣꯏ ꯕꯕꯥ ꯑꯗꯣ ꯑꯩ ꯇꯨꯝꯃꯨꯔꯒꯦ ꯇꯨꯝꯅꯤꯡꯉꯦꯕ ꯐꯔꯦ ꯇꯨꯝꯃꯨꯔꯣ ꯊꯥꯖ ꯇꯨꯝꯂꯒꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯆꯪꯂꯛꯏ ꯑꯗꯨꯕꯨ ꯇꯨꯝꯊꯕꯗꯤ ꯌꯥꯗꯦ ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯒ ꯂꯩ ꯀꯩꯒꯤꯅꯣ ꯗꯗꯥ ꯑꯩꯁꯦ ꯗꯗꯥꯕꯨ ꯅꯨꯡꯁꯤꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏꯁꯦ ꯗꯗꯥꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩ ꯗꯗꯥ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕ ꯁꯨꯃꯥꯏꯅ ꯗꯗꯥꯗꯗꯤ ꯐꯥꯎꯗꯕ꯭ꯔꯥ ꯗꯗꯥ ꯄꯨꯟꯁꯤ ꯑꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯛ ꯊꯥꯖꯔꯨꯗꯦ ꯗꯗꯥꯒ ꯊꯦꯡꯅꯕꯁꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯩꯌꯦ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯊꯥꯖ ꯃꯥꯒꯤ ꯕꯥꯆꯧꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯃꯥꯆꯧꯕꯤ ꯁꯈꯤ ꯃꯃꯥꯏ ꯑꯗꯣ ꯐꯠ ꯑꯣꯟꯊꯣꯔꯛꯏ ꯏꯆꯥ ꯂꯥꯛꯏꯗꯅ ꯏꯆꯥꯗꯤ ꯁꯛꯀ ꯌꯥꯝꯅ ꯐꯖꯊꯣꯛꯑꯝꯃꯦꯅꯦ ꯀꯨꯏꯔꯦꯅꯦ ꯏꯆꯥꯅ ꯑꯩꯈꯣꯏꯗ ꯂꯥꯛꯈꯤꯗꯕ ꯅꯪ ꯕꯕꯥꯗꯤ ꯀꯝꯗꯧꯔꯤ ꯃꯥꯆꯧꯕꯤ ꯑꯩꯈꯣꯏ ꯕꯕꯥꯗꯣ ꯌꯥꯝ ꯀꯟꯅ ꯍꯔꯥꯎꯔꯤ ꯑꯗꯣ ꯕꯥꯆꯧꯗꯤ ꯂꯩꯕꯅꯤ ꯏꯃꯨꯡꯗ ꯂꯩꯕꯅꯤ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯍꯣꯏ ꯃꯥꯆꯧꯕꯤ ꯁꯈꯤꯒ ꯊꯥꯖꯒ
ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯥꯆꯧꯕꯤ, ꯑꯩꯈꯣꯏ ꯆꯦ ꯂꯥꯡꯂꯦꯟꯗꯤ? ꯅꯆꯦ ꯂꯥꯡꯂꯦꯟꯗꯣ ꯃꯥꯒꯤ ꯀꯥꯗ ꯂꯩꯕꯅꯤ, ꯑꯩ ꯀꯧꯊꯣꯔꯛꯀꯦ꯫ ꯀꯧꯊꯣꯔꯛꯑꯅꯨꯋꯣ, ꯆꯦ ꯂꯥꯡꯂꯦꯟꯗꯣ ꯑꯩ ꯂꯛꯅꯒꯦ, ꯑꯩꯈꯣꯏꯗꯒ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦꯅꯦ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯉꯥꯡꯊꯣꯔꯛꯄꯁꯤꯗꯤ꯫ ꯆꯪꯉꯣ ꯆꯪꯉꯣ ꯃꯥꯒꯤ ꯀꯥꯗ, ꯃꯥꯆꯧꯕꯤꯅꯦ ꯆꯥꯒ ꯂꯣꯟꯕꯤꯔꯛꯀꯦ꯫ ꯍꯣꯏ ꯃꯥꯆꯧꯕꯤ꯫ ꯂꯥꯡꯂꯦꯟꯒꯤ ꯀꯥꯗ ꯊꯥꯖ ꯇꯨꯃꯤꯟꯅ ꯆꯪꯂꯛꯏ, ꯑꯗꯨꯒ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯌꯥ! ꯂꯥꯡꯂꯦꯟꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯑꯦ, ꯅꯪ ꯑꯣꯏꯔꯦ, ꯑꯩꯗꯤ ꯀꯅꯥꯒ ꯃꯥꯜꯂꯨꯔꯦ꯫ ꯆꯦ ꯂꯥꯡꯂꯦꯟ, ꯅꯪꯅ ꯍꯧꯖꯤꯛ ꯈꯪꯕꯗꯣ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ꯫ ꯌꯥꯔꯦ ꯑꯉꯥꯡ, ꯅꯪ ꯄꯥꯎ ꯑꯃ ꯇꯥꯏꯀꯣ? ꯑꯦ, ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯁꯦ? ꯅꯪꯕꯨ ꯂꯨꯍꯣꯡꯗꯣꯔꯦ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯣ? ꯆꯨꯝꯃꯤ ꯏꯆꯦ, ꯅꯨꯄꯥꯗꯣ ꯌꯥꯝ ꯐꯖꯅꯤ, ꯑꯗꯨꯒꯅꯦ ꯂꯦꯝꯁꯨ ꯌꯥꯝꯅ ꯂꯦꯝꯃꯤ꯫ ꯅꯨꯄꯥꯗꯨꯒꯗꯤ ꯅꯪꯒ ꯃꯁꯛ ꯈꯪꯅꯕ꯭ꯔꯣ? ꯍꯥꯏꯗꯤ ꯅꯪꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯔ ꯍꯥꯏꯕ? ꯍꯥꯟꯅꯗꯤ ꯅꯨꯡꯁꯤꯅꯗꯦ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯅꯔꯦ꯫ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯌꯥꯝꯅ ꯐꯩ, ꯏꯆꯦꯒꯤꯗꯤ꯫ ꯂꯥꯡꯂꯦꯟ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ꯫ ꯑꯦ, ꯏꯆꯦ ꯀꯩꯗꯧꯔꯒꯦ? ꯀꯞꯄꯤꯔꯣ? ꯑꯩ ꯂꯥꯛꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯨꯀꯣ, ꯑꯩ ꯁꯥꯎꯔꯛꯆꯅꯤ꯫ ꯀꯞꯇꯤꯌꯦ, ꯏꯆꯦ ꯀꯞꯇꯦꯗ꯫ ꯂꯥꯡꯂꯦꯟ ꯃꯄꯤ ꯑꯗꯨ ꯍꯥꯏꯐꯦꯠ ꯃꯈꯨꯠꯇꯨꯅ ꯇꯩꯊꯣꯛꯏ꯫ ꯊꯥꯖꯁꯨ, ꯆꯦ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯪ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯖꯤꯟꯕ ꯃꯥꯜꯂꯦ, ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ꯫ ꯏꯆꯦ, ꯅꯪꯁꯦ ꯌꯥꯝꯅ ꯑꯣꯜꯂꯦ꯫ ꯋꯥ ꯉꯥꯡꯕꯗꯤ ꯌꯥꯝꯅ ꯍꯩꯔꯦꯅꯦ ꯑꯉꯥꯡ꯫ ꯏꯁ, ꯃꯤ ꯂꯨꯍꯣꯡꯗ꯭ꯔꯀꯥꯟꯁꯤꯗ ꯑꯉꯥꯡꯒ ꯍꯥꯏꯔꯛꯀꯅꯨꯀꯣ꯫ ꯑꯗꯣ ꯏꯆꯦ, ꯏꯆꯦꯒꯤ ꯃꯑꯣꯡꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯤꯌꯦ꯫ ꯏꯆꯦꯅ ꯋꯥꯔꯝꯒꯗꯕ ꯃꯌꯥꯝꯗꯣ, ꯄꯨꯟꯁꯤ ꯑꯁꯦ ꯑꯩꯁꯨ ꯑꯃꯨꯛ ꯄꯥꯈꯠꯂꯦ꯫ ꯐꯔꯦꯁꯦ, ꯑꯗꯣ ꯅꯪꯕꯨ ꯊꯥꯖꯗꯅ ꯂꯥꯛꯏꯁꯤꯕꯨ ꯃꯔꯝ ꯑꯃꯗꯤ ꯂꯩꯕ ꯃꯥꯜꯂꯤ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯂꯥꯛꯇ꯭ꯔꯒ ꯉꯁꯤ ꯂꯥꯛꯏꯁꯤꯅ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯂꯩꯌꯦ, ꯑꯗꯣ ꯏꯆꯦꯁꯨ ꯑꯩꯈꯣꯏꯗ ꯈꯔꯗꯤ ꯂꯥꯛꯄ ꯌꯥꯕꯅꯤ, ꯅꯕꯨꯛ ꯌꯥꯝꯅ ꯐꯠꯇꯦ꯫ ꯏꯆꯦ, ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯦ꯫ ꯍꯣꯏꯁꯦ, ꯑꯝꯇ ꯉꯥꯏꯈꯣ, ꯀꯔꯤ ꯂꯩꯔꯒꯦꯕ ꯅꯪꯅ ꯁꯤꯗ ꯂꯥꯛꯏꯁꯦ? ꯍꯣ, ꯑꯗꯨꯕꯨꯔꯣ, ꯑꯩꯒꯤ ꯕꯥꯔꯗꯦ ꯇꯧꯗꯣꯏꯌꯦ, ꯑꯗꯨꯒꯤ ꯂꯥꯛꯄꯅꯦ꯫ ꯑꯣ, ꯌꯥꯝ ꯐꯩꯌꯦ, ꯑꯗꯨꯗꯤ ꯀꯔꯤ ꯅꯨꯃꯤꯠꯇ? ꯑꯁ ꯆꯦ, ꯅꯪꯁꯦ ꯀꯣꯛꯇꯤ ꯐꯖꯅ ꯆꯥꯛꯏ, ꯑꯩꯒꯤ ꯕꯥꯔꯗꯦ ꯐꯥꯎꯕ ꯀꯥꯎꯊꯣꯛꯑꯒ ꯂꯩꯔꯝꯃꯤꯅꯦ꯫ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯑꯩꯒꯁꯦ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯍꯩꯃꯥ, ꯏꯆꯦꯅ ꯅꯪꯕꯨ ꯀꯩꯗꯧꯕꯒꯤ ꯀꯥꯎꯊꯣꯛꯇꯣꯏꯅꯣ? ꯏꯅꯥꯎꯅꯨꯄꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯤꯁꯦ ꯀꯔꯤꯒꯤ ꯀꯥꯎꯗꯣꯏꯅꯣ? ꯇꯨ, ꯑꯗꯨꯅꯦꯕ, ꯍꯦꯛ ꯀꯥꯎꯊꯣꯛꯄꯗꯅꯦ ꯑꯩꯗꯤ ꯏꯆꯦꯗ ꯁꯥꯎꯗꯣꯏꯅꯦ꯫ ꯑꯗꯣ ꯏꯆꯦ, ꯑꯩꯒꯤ ꯕꯥꯔꯗꯦ ꯂꯥꯛꯎꯀꯣ꯫ ꯊꯥꯖ, ꯏꯆꯦ ꯂꯥꯛꯂꯔꯣꯏꯒꯦ, ꯅꯪ ꯁꯥꯎꯔꯅꯨ꯫ ꯐꯔꯛ ꯇꯥꯕ ꯑꯃ ꯂꯩꯔꯦ, ꯏꯆꯦꯁꯦ ꯂꯥꯛꯄ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯑꯣ, ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯏꯆꯦꯒꯤ ꯅꯥꯛꯇ ꯂꯥꯛꯏꯁꯦ ꯑꯔꯦꯝꯕꯗ ꯇꯥꯔꯕ? ꯐꯩ, ꯑꯗꯨꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯏꯆꯦ, ꯅꯅꯥꯎꯋꯩꯅ ꯍꯥꯏꯕꯗ ꯌꯥꯕꯤꯗ꯭ꯔꯕꯅꯤꯅ ꯅꯪ ꯅꯕꯨꯛ ꯌꯥꯝꯅ ꯐꯠꯇꯦ, ꯀꯥꯎꯅꯔꯒꯨꯝꯁꯦ꯫ ꯌꯥꯔꯦ, ꯑꯩ ꯆꯠꯂꯒꯦ ꯏꯆꯦ꯫ ꯊꯥꯖ ꯐꯠ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯏ꯫ ꯂꯥꯡꯂꯦꯟ ꯊꯥꯖꯒꯤ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯐꯥꯏ꯫ ꯉꯥꯏꯈꯨꯑꯣ, ꯏꯆꯦꯅ ꯐꯥꯒꯤ ꯇꯧꯕꯅꯤ꯫ ꯌꯥꯔꯦ, ꯀꯧꯕꯤꯔꯛꯀꯅꯨ, ꯑꯩ ꯆꯠꯆꯈ꯭ꯔꯒꯦ, ꯁꯨꯡꯂꯥꯛ ꯂꯥꯛꯑꯣꯏ꯫